Black Sea da Russia gi jahas ama thugaikre. Black Sea da leiba yamna lalong chaba ithat amada air defense system puraga holakhiba Russian jahas ama thugaikre haina ngahan Ukrainian Navy na claim tawkhre. Social media da thagalakhiba post amada Navy na Russia gi jahas Vasily Beg adu snake ithatta ammunition khulai amade personnel honbada sisinabani haire. Odessa hi thangpham taba samudra gi lambe ngak senanabagi damag snake ithat asi maruoiba attack adu da jahas adu kayam thina kai khi haibagi matang dadi Navy na phongdokhide. Samudra mapandagi kilometer 30 ga mangarom chalaga laiba snake ithat asi Russia na landaba haurakpa matamda maduda guard takiba Ukrainian lanmi khara khakke paukhumna maram oiduna yamna maming chatba ma oike. Snake ithat khudum chanbada sizinaba Russia gi Black Sea fleet ki khwaidagi chawba jahas Moscow asu haukiba April thada Ukraine missile attack tawduna lubhan ke. Thogdog adugi matungdagi Russia na makhoigi jahasingda TOR haina kauba anti-aircraft missile system sing install tawba hauke. Adubu maduna su Ukrainian Navy thingba ngamkhide haina Navy na haike. Ukraine tawriba claim asugi matangda khudaki oina Russia gi maikaidagi wafam amata phongdoktre. Ukraine bu EU gi candidate oina recommend tawkhre. Member laiba kunga taret na saba European Union EU da Ukraine asi nongmadi member oirakpa yanabagi damag EU gi executive masa oiriba European Commission na ngahan candidate oina thaganaba recommend tawkhre haire. Europe ta ingthaba puraknabagi pandam amada semkiba Union asida membership pinanabagi damag candidate oina thaganaba recommend tawba haibase lan mayok nariba Ukraine gi damak artha yamna laiba khongthang amane. Adubu EU gi member oirakpa haibase chahi taragi khujing kaya changbamak natrabasu chahi kharadi changani amasung European Commission na recommend tawriba aside ahanba khongthang khaktani haire. European Commission gi phirep asina Ukraine da nongmai kapna batohan basu oidre. Europe gi sakti leiraba laibak singna Ukraine gi damak asetpa phirep kaya laurabasu Russia na nongpok Ukraine gi Donbas lamdam pulap khudum chansinanaba yamna kanna landaba toktre. European Union gi leader sing na Ukraine gi candidacy support tawgani haina wasakle. Recommendation asi mathang sayolda Brussels ta pangthokadaba block asigi summit meeting da khanagane. Lauksinanabagi damak wari sanaba haibasida member laibak pumnamagna ayaba piba darkar oire. Russia amasung Ukraine gi marakta lan thokpa sina maram oiduna Ukraine bu candidate ohenanaba khongthang adu yangsinanaba EU gi sarkar singda pressure lakhe. Adubu mapung phaba member oiba haibasidi chahi kaya changani haina thajare. EU gi member singna anoba member sing kayam thuna amasung mapung phana lauksinba yagani haibagi matangda mod khenaba kaya leire. Ukraine bu NATO da singsinba haibasi criminal gi thabakne. Ukraine da sathariba lan asiga mari leinana interview amada wangang bada Russian Foreign Minister Sergei Lavrov na Ukraine da lan tawba natte special operation sathabani maramde Ukraine bu military alliance NATO North Atlantic Treaty Organization da yahona na ba singsin ba haibasi criminal gi thoksil ni haibasi sandok na tak na ba aikhoi gi atay upay laikhide haina phongdokhe. Mahak na wafam si BBC gi interview amada phongdokhibane haukiba February 13 da Russia na Ukraine da landaba haukraba matungda Lavrov na Western media da wangang ba haibasi yamna tangna thokpa ama oire. Interview adu da Lavrov na Ukraine da Nazi kangbu lai haina hanjin na haikhe. Maduna maram oiduna BBC na Ukraine gi serni hip lamdam gi manung chanba yahit ne khunggang da Russian forces na angang humbudra ga mari amasung soinaiba mi manga yauna khunja chahum go hompubu school lamagi basement da nampuda numit kungani pani lehen khibadu Nazi singi mayokta sokna balan oigadra haina hangkhe maduda Lavrov na haikhe wafam si yamna nungaitaba mani adubu UN High Commissioner for Human Rights amasung atay UN gi mihud sing yauna international diplomat kayabu nongsup laibak sing na pressure PK makoy si nongsup laibak sing na sandokpa aranba pau hena pag salanan na bagi damag sizinare. Russia strategic ki oina Hannana Maithikhre UK military chief Ukraine da Russia gi lan asida chaw na maithiba sing phangduna amasung NATO kangkhathanduna laibak aduna Hannana strategic ki oina Maithikhre haina UK gi chief of defense staff aduna irai no mit phongba interview amata phongdokre. Masi Russia gi kiningai oiba aranba mane Russia na kaidongaida Ukraine loba ngamloi haina laibak adugi khwaidagi thak wangba military officer Tony Redakin na haikhe Russia strategic ki oina Hannadagi hauna Maithikhre NATO hena kangkhatle. Finland amasung Sweden na yauna na ba yengduna leiri haina mahakna Britain gi Press Association News Agency da haikhe mahakna haikhe Russia gi President Vladimir Putin na tactical gi
mai pakpasing lakadoriba chayolsingda phangba yai adubu pikraba tongjabasinggidamak mahaki laibaki army power ge mari thokbagi saruk ama kathokre amasung hojik troop sing amasung high tech missile sing wasilakle President Putin na pikraba territory machet ama phangnaba mahaki army gi power gi chada kunmanga rom sizinakre amasung miyoi lising yangkhai sikre natraga sokre haina Britain gi admiral aduna haike Russia maithiraklei thawna farba Ukraine miyam da UK gi military chief aduna tawbimal khangbu utki amasung khulai sing hena pinanabagi damak kipu matam sangna UK na sogotkani haina mahakna wasakhe aikoina anti tank weapon sing piduna lakle aikoina atai polam kaya mukpiri madu makha chathagigani haina mahakna haike France ki president Emmanuel Macron Germany gi chancellor Olaf Scholz amasung Italy gi prime minister Mario Draghi na kipta laklingai sagolsel numita Kremlin na Ukraine da anoba western weapon sing pibagi mayok ta warning tawkhe laibak ahum asigi lusing basing amasung Romania gi president aduna Ukraine da khulai sing pisinduna makha tana sawat pakhakta da midyang thamloi haibase ayhang asa tawba pami haina Kremlin gi wangangloi Dmitry Peskov na paumising da haike madu soida namak aremba targadaba kanadaba oigani amasung laibak aduda maduna henadum sokhangani haina mahakna makha takhe aroibada tabiriba pumnamakpu thagatsare